ngasi February tang ama ing 2017 nongmaijing numit na lakpag iroy na Jai Hind Brahma gi wahang paukung gi thoram na khwai punamupo ahan basda taram na uksabaguloy na khurumjari ngasi yahenba Brahma gi wahang pakhum tabiriba mayamga loinana pabongbu ikoknuna khurumjari thagasari Monica adudi ngasi wahang lokhatsi ngasi ahanba wahang lokhatjaraklage Konsam Sailabati Devi Konsam Sailabati Imana asumna haibirai aigyabu khurumjari aigya wahang amatang hangjage Lakshmi imagi mingse taretni hainai ahansingna mingsingdu aigyana amukta haibirabadi yamna nungaijagani aigyabu aroibada amukkasu khurumjari asumna phongdokpirai Konsam Sailabati aikhoigi thauramasibu nungsina saruk yabiduna nungsina tabiribi nungsirabi imagi bhakti bu ahan basda taram na uksari imana thambirakliba Lakshmi imagi ming taret haina takpiraklibasi aikhoigidi mamangda Lakshmi imagi ming taret khakki wa natana ming sama nipan mak thagatsakraba aduni haijabatai adubu masida kana gumba magi kabi haibatai mota pamjaba ming taret khak haiba kangbu ming nipan haiba kangbu ming taraga nithoi haiba kangbu sumoidar mawong mayam ama leikre haibaduni imana takpirikliba ming taret ki wafam asida thambiramliba mot amada ming taret asi Mahalakshmi, Adi Lakshmi, Dhana Lakshmi, Dhanya Lakshmi, Gajja Lakshmi, Vidya Lakshmi, Vijaya Lakshmi hariba ming taret asi kanagumba wajasing ibemagi pamjaba ming taret asi lokhatuna thambirami aduga ming nipan oina Lakshmi magi astanam haidana masida amuk thambiramlibana mathakta panjakriba ming taret asigi mathangda Padma Lakshmi haiba ming asimaga hapsilaga ming nipan pamjaba kabi amana amuk asumoina ming nipan amuk thambiramba aduga Dwadas namami haidana Lakshmi magi ming tara nithoi pamjaba oja kabi singna amuk thambiramlibana mathakta thamjakriba ming nipan asigi makhada Sri Lakshmi, Hari Priya Lakshmi, Kamala Lakshmi haiba ming ahumsiga hapsilaga ming taraga nithoi asi amuk thambiramba masi nataba itop topada kabiyama namuk thambiramlibasina Ishwari Kamala Lakshmi Sala Bhuti Hari Priya Padma Padmalaya Srishti Sampat Sri Padmadharini haiba nam taraga nithoi si amuk kabi amana so amuk thambiramba aduna hairiba mingsing asi aikoina mathakta thamjakhiba mings Lakshmi bagi ming sama nipan haibadugi manungda yauba ming maktani hairiba ming sama nipal asidagi pamjaba ming taret imana sonbining nibado dum sonbiba yai aikoigi ming Lakshmi magi sama nipan thamjakhiba mamangi blok aduda sangbiraga yengbiraga su ibemagi mingsing adu soidana thengnabiragani haiba wafam simatang ima Konsam Sailabati gi mafamda thamjari thagatsari ma mathangda lakhwatjariba sina Memcha Rajkumari takpiyu Monica Memcha Rajkumari na kari wafam thambirakliba wahaising pathokjaraklage Hare Krishna aigyabu khurumjari 2023 lakpasina aigya amasung icha Monikabu awa ana yaudana Isorgi amadi mayamgi seba tauba oibiyu haina haijari asumna phajaraba wahai kayasina thongna hapirai Hare Krishna Kurum birakpa taram na uksari English singani kunga tarukki yai pamangul taram na uksari
aduga memchagisu mangol asirbat Sri Soronda Thaunijeri Monica gidi kari wafam haibiningliba ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯃꯥ ꯃꯦꯝꯆꯥꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯦꯟꯅ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯕꯕꯤꯇꯥ ꯗꯦꯕꯤ꯫ ꯕꯕꯤꯇꯥꯅ ꯀꯔꯤ ꯋꯥꯐꯝ ꯇꯥꯛꯄꯤꯔꯛꯂꯤꯕ ꯇꯥꯛꯄꯤꯌꯨ ꯇꯥꯁꯤ꯫ ꯕꯕꯤꯇꯥꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯂꯩꯔꯝꯕꯅꯤ ꯄꯨꯈ꯭ꯔꯤꯒꯤ ꯃꯇꯥꯡꯁꯤ ꯊꯥꯒꯠꯆꯔꯤ꯫ ꯑꯁꯨꯝꯅ ꯕꯕꯤꯇꯥ ꯗꯦꯕꯤꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯕꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯊꯝꯖꯈꯤꯕ ꯄꯨꯈ꯭ꯔꯤꯒꯤ ꯄꯥꯎꯈꯨꯝꯗ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯁ꯭ꯔꯤ ꯚꯥꯋꯥꯅ ꯕꯕꯤꯇꯥꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯊꯧꯖꯥꯟ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯊꯥꯒꯠꯆꯔꯤ ꯕꯕꯤꯇꯥ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯁꯦꯔꯦꯅꯥ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒ꯭ꯌꯥꯒꯤ ꯃꯐꯝꯗ ꯆꯤꯡꯗꯣꯜ ꯀꯌꯥ ꯂꯥꯞꯅ ꯂꯩꯔꯗꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯣꯟꯅꯅ ꯑꯪꯒ꯭ꯔꯦꯖꯤꯒꯤ ꯑꯅꯧꯕ ꯆꯍꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯔꯥꯎꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠ ꯑꯀꯥꯏ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯕ ꯍꯔꯤꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ꯫ ꯑꯩꯒ꯭ꯌꯥ ꯑꯃꯁꯨꯡ ꯏꯆꯥ ꯃꯣꯅꯤꯀꯥꯕꯨꯁꯨ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ 2026 ꯐ꯭ꯔꯣꯝ ꯁꯣꯏꯕꯝ ꯔꯟꯖꯤꯠ ꯁꯤꯡꯍ ꯂꯩꯍꯧꯄꯛꯀꯤ ꯍꯥꯏꯂꯥꯀꯥꯟꯗꯤ ꯑꯁꯥꯝ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯁꯣꯏꯕꯝ ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯂꯝꯗꯝ ꯇꯥꯝꯅ ꯑꯁꯥꯝꯒꯤ ꯍꯥꯏꯂꯥꯀꯥꯟꯗꯤ ꯂꯩꯍꯧꯄꯛꯄꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯁꯣꯏꯕꯝ ꯔꯟꯖꯤꯠꯀꯤ ꯆꯍꯤꯒꯤ ꯑꯅꯧꯕ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯅꯕꯤꯔꯛꯄ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯟꯖꯤꯠꯀꯤꯗꯃꯛ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯄꯤꯅꯕꯤꯅꯅꯕ ꯁ꯭ꯔꯤ ꯚꯥꯋꯥꯟꯒꯤ ꯆꯣꯔꯣꯟꯗ ꯊꯧꯅꯤꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯔꯟꯖꯤꯠ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯇꯤꯔꯁ ꯌꯨꯝꯈꯥꯏꯕꯝ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯑꯩꯒꯤ ꯑꯐ ꯐꯠꯇ ꯇꯥꯛꯄꯤꯔꯛꯑꯣ꯫ ꯄꯣꯛꯄꯒꯤ ꯇꯥꯔꯤꯛ 14 ꯑꯣꯒꯁ 2007 ꯅꯨꯃꯤꯠ ꯇ꯭ꯌꯨꯁꯗꯦ ꯄꯨꯡꯐꯝꯅ ꯄꯨꯡ 12:13 PM ꯄꯣꯛꯐꯝ ꯏꯝꯐꯥꯜ꯫ ꯑꯁꯨꯝꯅ ꯇꯤꯔꯁꯀꯤ ꯗꯦꯠ ꯑꯣꯐ ꯕꯔꯊꯀꯤ ꯔꯤꯖꯜ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯇꯤꯔꯁꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯇꯥꯡ 13 ꯊꯥ 9 ꯏꯪ 2007 ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:18 ꯆꯠꯄꯗ ꯄꯣꯛꯄꯒꯤ ꯑꯐ ꯐꯠꯇ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯕꯗꯤ ꯉꯁꯤ ꯇꯥꯡ 1 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯏꯪ 2023 ꯑꯁꯤꯗ ꯌꯦꯡꯖꯕ ꯃꯇꯝꯗ ꯆꯍꯤ 19 ꯊꯥ 5 ꯅꯨꯃꯤꯠ 19ꯅꯤ ꯆꯞ ꯆꯥꯔꯦ ꯆꯍꯤ 19ꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤ꯫ ꯑꯗꯨꯅ ꯃꯃꯥꯡ ꯍꯧꯈꯤꯕ ꯆꯍꯤ 18 ꯑꯃꯗꯤ 19 ꯑꯅꯤꯁꯤ ꯇ꯭ꯔꯤꯄꯥꯞ ꯗꯁꯥ ꯂꯩꯕꯅ ꯑꯐꯕꯒꯤ ꯁꯔꯨꯛ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯅ ꯆꯠꯈꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯒ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯔꯒꯗꯕ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯄꯤꯇ꯭ꯔ ꯗꯁꯥ ꯁꯪꯀꯇꯥꯒꯤ ꯗꯁꯥ ꯀꯥꯜ ꯁꯔꯄ ꯗꯁꯥ ꯌꯦꯠꯅꯗꯨꯅ ꯂꯩꯕꯁꯤꯅ ꯑꯐꯕꯒꯤ ꯆꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯌꯦꯠꯂꯤꯕ ꯗꯁꯥ ꯑꯍꯨꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯡꯗꯣꯛꯄꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯄꯤꯔꯤꯕ ꯑꯐꯕ ꯃꯌꯥꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯔꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯒ꯭ꯔꯍꯁꯤꯡꯒꯤ ꯄꯣꯖꯤꯁꯟ ꯑꯁꯤ ꯑꯐꯕ ꯌꯥꯝꯅ ꯄꯤꯔꯤ꯫ ꯑꯗꯨꯒ ꯃꯔꯛꯇ ꯑꯌꯦꯠꯄ ꯈꯔꯁꯨ ꯄꯤꯔꯤ꯫ ꯄꯤꯔꯤꯕ ꯑꯌꯦꯠꯄꯁꯤꯡ ꯑꯁꯤ ꯀꯣꯛꯅꯅꯕ ꯔꯕꯤ ꯒ꯭ꯔꯍꯕꯨ ꯃꯔꯨꯑꯣꯏꯅ ꯃꯔꯨꯞ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯠꯇꯕꯁꯤꯡ ꯑꯁꯤꯗꯒꯤ ꯀꯣꯛꯆꯔꯒ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯍꯩ ꯌꯥꯟꯕ ꯆꯥꯎꯈꯠꯄ ꯄꯨꯟꯁꯤ ꯑꯃ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯇꯤꯔꯁꯀꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯒꯨꯔꯨꯃꯌꯨꯝ ꯄ꯭ꯔꯦꯃꯤꯂꯥ꯫ ꯄ꯭ꯔꯦꯃꯤꯂꯥꯅ ꯀꯔꯤ ꯇꯥꯛꯄꯤꯔꯛꯂꯤꯕ? ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯃꯄꯥꯎ ꯇꯥꯁꯤ ꯃꯣꯅꯤꯀꯥ꯫ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫
ꯂꯒꯅꯗ ꯃꯪꯒꯜ ꯒ꯭ꯔꯍꯅ ꯂꯩꯕꯁꯤꯕꯨ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯂꯒꯅꯗ ꯃꯪꯒꯣꯜ ꯂꯩꯕꯒꯤ ꯐꯣꯜꯁꯤ ꯄ꯭ꯔꯦꯃꯤꯂꯥ ꯀꯔꯤ ꯍꯥꯏꯒꯅꯤ? ꯋꯥꯐꯝꯁꯤ ꯈꯛꯇꯗ ꯍꯦꯛꯇ ꯍꯥꯏꯕꯗ ꯃꯄꯨꯡ ꯐꯥꯔꯣꯏꯗꯧꯕ, ꯍꯥꯏꯕꯗꯤ ꯃꯥꯏꯀꯩ ꯀꯌꯥꯗ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯑꯃ ꯆꯪꯏ ꯍꯥꯏꯖꯕ ꯇꯥꯏ꯫ ꯍꯥꯏꯕꯗꯤ ꯃꯪꯒꯣꯜꯁꯤ ꯔꯥꯁꯤ 12ꯁꯤꯒꯤ ꯃꯅꯨꯡꯗ ꯎꯠꯁꯗ ꯂꯩꯕ ꯃꯪꯒꯣꯜ, ꯁ꯭ꯋꯥꯈꯦꯇ꯭ꯔꯗ ꯂꯩꯕ ꯃꯪꯒꯣꯜ, ꯎꯠꯁꯗ ꯂꯩꯕ ꯍꯥꯏꯕꯗꯤ ꯑꯦꯛꯖꯜꯇꯦꯠ ꯄꯣꯖꯤꯁꯟꯗ, ꯃꯥꯒꯤ ꯑꯋꯥꯡꯕ ꯄꯣꯖꯤꯁꯟꯗ ꯂꯩꯕ ꯃꯐꯝꯗ, ꯃꯥꯒꯤ ꯑꯋꯥꯡꯕ ꯄꯣꯖꯤꯁꯟ ꯎꯠꯁꯁꯤ ꯃꯪꯒꯣꯜ ꯒ꯭ꯔꯍꯅ ꯃꯀꯔ ꯔꯥꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯑꯣꯏ꯫ ꯃꯀꯔ ꯔꯥꯁꯤꯗꯨꯗ ꯃꯥꯁꯤ ꯗꯤꯒ꯭ꯔꯤ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯆꯜꯂ ꯂꯩꯔꯤꯕꯒꯤ ꯗꯤꯒ꯭ꯔꯤꯗꯨꯒꯤ ꯃꯅꯨꯡ ꯆꯜꯂꯒꯗꯤ, ꯍꯥꯏꯕꯗꯤ ꯔꯥꯁꯤ ꯑꯃꯗ ꯗꯤꯒ꯭ꯔꯤ 30ꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯎꯠꯁ ꯂꯩꯒꯗꯕ ꯗꯤꯒ꯭ꯔꯤ ꯃꯐꯝꯗꯨꯗ ꯂꯩꯔꯒꯗꯤ ꯃꯥ ꯎꯠꯁ ꯑꯣꯏꯗꯣꯏꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯗꯤꯒ꯭ꯔꯤꯗꯨꯒꯤ ꯃꯅꯨꯡ ꯆꯜꯂꯝꯗ꯭ꯔꯒꯗꯤ ꯎꯠꯁꯗꯨꯁꯨ ꯑꯃꯨꯛ ꯑꯣꯏꯔꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯅꯤꯠꯁ ꯑꯣꯏꯕ꯭ꯔꯥ? ꯅꯤꯠꯁꯁꯤꯅ ꯑꯃꯨꯛ ꯀꯔꯀ ꯔꯥꯁꯤꯗ ꯃꯪꯒꯣꯜꯅ ꯂꯩꯔꯒꯗꯤ ꯃꯥ ꯅꯤꯠꯁ ꯑꯣꯏꯗꯣꯏꯅꯤ꯫ ꯅꯤꯠꯁꯗꯨꯗꯁꯨ ꯑꯃꯨꯛ ꯃꯊꯛꯇ ꯊꯝꯖꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯒꯤ ꯗꯤꯒ꯭ꯔꯤ 30ꯗꯨꯒꯤ ꯃꯅꯨꯡꯗ ꯗꯤꯒ꯭ꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯒꯗꯤ ꯅꯤꯠꯁ ꯑꯣꯏ, ꯃꯗꯨꯒꯤ ꯃꯅꯨꯡ ꯆꯟꯗ꯭ꯔꯒꯗꯤ ꯅꯤꯠꯁ ꯑꯣꯏꯗꯦ ꯍꯥꯏꯕ ꯑꯃꯁꯨ ꯑꯃꯨꯛ ꯕꯤꯆꯥꯔ ꯂꯩꯕ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯋꯥꯈꯦꯇ꯭ꯔ ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯃꯌꯨꯝ, ꯃꯪꯒꯣꯜ ꯒ꯭ꯔꯍꯅ ꯃꯁꯥꯒꯤ ꯃꯌꯨꯝ ꯑꯣꯏꯕꯁꯤ ꯃꯦꯁ ꯔꯥꯁꯤ ꯑꯃꯗꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯗ ꯂꯩꯔꯒꯗꯤ ꯃꯁꯥꯒꯤ ꯃꯌꯨꯝ ꯁ꯭ꯋꯥꯈꯦꯇ꯭ꯔ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯗꯨꯁꯨ ꯃꯦꯁꯇ ꯂꯩꯔꯦ, ꯕ꯭ꯔꯤꯁꯤꯛꯇ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯥꯗꯨ ꯁ꯭ꯋꯥꯈꯦꯇ꯭ꯔꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯃꯥꯒꯤ ꯗꯤꯒ꯭ꯔꯤꯗꯨꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯃꯗꯤ ꯆꯟꯗꯕ꯫ ꯑꯗꯨꯅ ꯃꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯔꯥꯁꯤꯁꯤꯡꯗ ꯂꯩꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ, ꯑꯃꯗꯤ ꯔꯥꯁꯤꯗꯨꯗ ꯃꯪꯒꯣꯜꯅ ꯂꯩꯔꯤꯕ ꯔꯥꯁꯤꯗꯨꯗ ꯑꯇꯣꯞꯄ ꯂꯦꯝꯍꯧꯔꯤꯕ ꯒ꯭ꯔꯍ ꯅꯤꯄꯥꯟꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯉꯛꯄ, ꯌꯦꯡꯉꯛꯇꯕ, ꯄꯥꯞ ꯒ꯭ꯔꯍꯅ ꯌꯦꯡꯉꯛꯄ, ꯅꯠꯇ꯭ꯔꯒꯅ ꯁꯨꯚ ꯒ꯭ꯔꯍꯅ ꯌꯦꯡꯉꯛꯄ ꯍꯥꯏꯕꯅꯆꯤꯡꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯃ ꯆꯪꯏ ꯍꯥꯏꯕ ꯇꯥꯏ꯫ ꯃꯗꯨ ꯅꯠꯇꯅ ꯆꯥꯎꯔꯥꯛꯅ ꯃꯪꯒꯣꯜ ꯂꯩꯕ ꯈꯛꯇꯒꯤ ꯋꯥꯐꯝ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯖꯒꯗꯧꯔꯤꯕ ꯄꯥꯎꯈꯨꯝꯁꯤ ꯃꯄꯨꯡ ꯐꯥꯕ ꯌꯥꯔꯣꯏꯗꯧꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯄ꯭ꯔꯦꯃꯤꯂꯥ ꯀꯔꯤ ꯍꯥꯏꯒꯅꯤ, ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯃ ꯆꯪꯏ꯫ ꯁꯨꯝ ꯑꯣꯏꯗꯅ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯃꯅꯤꯁꯪ ꯂꯥꯏꯁ꯭ꯔꯝ꯫ ꯃꯅꯤꯁꯪ ꯂꯥꯏꯁ꯭ꯔꯝꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ, ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ꯫ ꯑꯣꯖꯥ, ꯈꯪꯖꯗꯗꯨꯅ ꯍꯪꯖꯕ꯫ ꯑꯣꯖꯥ, ꯄꯨꯇ꯭ꯔꯗꯥꯟ ꯏꯀꯥꯗꯁꯤ ꯇꯧꯖꯔꯦ꯫ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯖꯥ, ꯕ꯭ꯔꯇ ꯑꯁꯤꯕꯨ ꯆꯍꯤ ꯆꯨꯞꯄꯒꯤ ꯇꯧꯒꯗ꯭ꯔꯥ? ꯃꯇꯨꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗ꯭ꯔꯒꯅ ꯄꯥꯞ ꯄꯨꯒꯗ꯭ꯔꯥ? ꯑꯣꯖꯥ, ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯅꯤꯁꯪ ꯂꯥꯏꯁ꯭ꯔꯝꯅ ꯄꯨꯇ꯭ꯔꯗꯥꯟ ꯏꯀꯥꯗꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯕꯤꯔꯛꯏ꯫ ꯃꯅꯤꯁꯪ ꯂꯥꯏꯁ꯭ꯔꯝ, ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ 2026꯫ ꯃꯅꯤꯁꯪꯅ ꯄꯨꯈꯠꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯊꯣꯏꯅ ꯈꯜꯂꯨꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯋꯥꯐꯝ ꯑꯃꯗ ꯑꯔꯦꯝꯕꯗ ꯈꯟꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ꯫ ꯍꯥꯏꯕꯗꯤ ꯄꯨꯇ꯭ꯔꯗꯥ ꯑꯦꯀꯥꯗꯁꯤꯒꯤ ꯋꯥꯐꯝ ꯈꯛ ꯅꯠꯇꯕ ꯕ꯭ꯔꯇ, ꯗꯥꯟ, ꯇꯄꯩꯁ꯭ꯌ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯁꯠꯀꯔꯃ ꯇꯧꯖꯈꯤꯕ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯃꯗꯨꯒꯤ ꯃꯍꯩ ꯑꯁꯤ ꯂꯦꯝꯅ ꯈꯛ ꯃꯥꯡꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯐꯠꯇꯕ ꯀꯔꯃ ꯇꯧꯔꯨꯕꯒꯤ ꯃꯍꯩꯗꯨꯁꯨ ꯑꯗꯨꯃꯛ ꯂꯦꯝꯅ ꯃꯥꯡꯗꯕ꯫ ꯑꯗꯨꯅ ꯑꯩꯅ ꯇꯧꯈꯤꯕ ꯀꯔꯃ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯁꯠꯀꯔꯃꯗꯨ ꯑꯐꯕꯗꯨ ꯑꯩꯅ ꯉꯝꯕ ꯀꯥꯟꯗ ꯇꯧꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯃꯨꯛ ꯉꯝꯗꯕ ꯀꯥꯟꯗ, ꯇꯧꯗꯕ ꯃꯇꯝꯗꯨꯗ ꯇꯧꯍꯧꯗꯕꯒꯤ ꯃꯍꯩ ꯑꯗꯨ ꯐꯪꯖꯗꯕ ꯈꯛꯇꯅꯤ ꯍꯥꯏꯖꯕ ꯇꯥꯏ꯫ ꯇꯧꯔꯒꯅ ꯃꯍꯩꯗꯨ ꯐꯪꯗꯣꯏꯅꯤ, ꯇꯧꯗ꯭ꯔꯒꯅ ꯇꯧꯗ꯭ꯔꯤꯕꯗꯨꯒꯤ ꯃꯍꯩꯗꯨ ꯐꯪꯖꯔꯣꯏꯗꯣꯏꯅꯤ꯫ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯅꯤꯇꯤꯒꯤ ꯅꯠꯇ꯭ꯔꯒꯅ ꯊꯥꯒꯤ ꯑꯣꯏꯅ ꯄꯩꯁꯥꯁꯦ ꯑꯁꯨꯝ ꯍꯥꯞꯆꯤꯟꯕ, ꯍꯥꯞꯈꯤꯕ ꯑꯩꯒꯤ ꯄꯩꯁꯥꯒꯤ ꯁꯔꯨꯛ ꯑꯗꯨ ꯑꯦꯀꯥꯎꯟꯗꯨꯗ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯍꯥꯞꯍꯧꯗꯕ ꯊꯥ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯁꯦꯟꯐꯝ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯨꯗ ꯂꯩꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯑꯩꯅ ꯇꯧꯈꯤꯕ ꯕ꯭ꯔꯇꯒꯤ ꯃꯍꯩ ꯑꯗꯨ ꯑꯗꯨꯝ ꯂꯩꯒꯅꯤ, ꯇꯧꯍꯧꯗꯕꯗꯨꯒꯤ ꯃꯍꯩꯗꯨꯗꯤ ꯂꯩꯔꯔꯣꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯅ ꯅꯍꯥꯟ ꯑꯐꯕ ꯀꯔꯃꯗꯨ ꯇꯧꯔꯨꯔꯒ ꯑꯃꯨꯛ ꯇꯧꯗꯕ ꯃꯇꯝꯗ ꯃꯥꯡꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯗꯨꯗꯤ ꯂꯩꯔꯣꯏ꯫ ꯑꯩꯅ ꯅꯍꯥꯟ ꯕꯦꯡꯛꯗ ꯍꯥꯞꯆꯤꯟꯈꯤꯕ ꯁꯦꯟꯗꯨ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯒꯅꯤ, ꯍꯥꯞꯆꯤꯜꯍꯧꯗꯕ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯌꯥꯎꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯕꯦꯡꯛꯗꯨꯗ
ꯑꯩꯒꯤ ꯄꯩꯁꯥꯗꯨ ꯍꯥꯞꯆꯤꯟꯗꯕ ꯀꯥꯟꯗ ꯑꯩꯒꯤ ꯍꯥꯟꯅ ꯍꯥꯞꯈꯤꯕ ꯄꯩꯁꯥꯗꯨ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯥꯡꯉꯣꯏ ꯑꯗꯨꯝ ꯑꯣꯏꯗꯅ ꯑꯩꯅ ꯇꯧꯈꯤꯕ ꯀꯔꯃꯒꯤ ꯃꯍꯩ ꯑꯗꯨ ꯑꯗꯨꯝ ꯂꯩꯖꯅꯤ ꯇꯧꯍꯧꯗꯕꯗꯣ ꯃꯗꯨꯅ ꯑꯗꯨꯝ ꯐꯪꯖꯗꯕ ꯍꯥꯏꯕꯁꯤꯗ ꯂꯩꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤꯗꯃꯛ ꯊꯣꯏꯗꯣꯛꯅ ꯆꯤꯟꯇꯥ ꯑꯣꯏꯕꯤꯔꯨꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯃꯅꯤꯁꯪ ꯂꯥꯏꯁ꯭ꯔꯝꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯂꯟꯆꯦꯟꯕ ꯑꯣꯏꯅꯥꯝ ꯂꯟꯆꯦꯟꯕꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯄꯥꯕꯨꯡꯕꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯕꯤꯌꯨ ꯅꯆꯥꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯀꯨꯏꯅ ꯇꯧꯕ ꯉꯝꯅꯕ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯁꯨꯝꯅ ꯂꯟꯆꯦꯟꯕꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯂꯟꯆꯦꯟꯕ ꯑꯣꯏꯅꯥꯝꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯅꯧꯕ ꯆꯍꯤꯒꯤ ꯄꯤꯅꯕꯤꯔꯛꯄ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯐꯤꯒꯥꯎ ꯁꯥꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯊꯧꯖꯥꯟ ꯃꯤꯠꯌꯦꯡ ꯂꯟꯆꯦꯟꯕꯒꯤ ꯃꯐꯝꯗ ꯇꯠꯇꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯕ ꯑꯣꯏꯔꯁꯅꯨ ꯁꯨꯝꯃꯣꯏꯗꯅ ꯂꯟꯆꯦꯟꯕꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯂꯟꯆꯦꯟꯕ꯫ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯑꯟꯖꯅꯥ ꯆꯤꯡ ꯑꯟꯖꯅꯥꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄꯥꯕꯨꯡ ꯈꯨꯔꯨꯝꯖꯔꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ 2026 ꯅ ꯂꯥꯛꯄꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯅꯕꯤꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯑꯟꯖꯅꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ 2026 ꯂꯥꯛꯄꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯟꯖꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯔꯨꯞ ꯑꯟꯖꯅꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤꯕꯨ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯁ꯭ꯔꯤ ꯆꯔꯅꯥꯔꯕꯤꯟꯗꯗ ꯊꯧꯅꯤꯖꯔꯤ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯏꯕꯣꯝꯆꯥ ꯁꯤꯡ ꯏꯕꯣꯝꯆꯥ ꯃꯔꯨꯞ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯌꯥꯝ ꯇꯣꯏꯅ ꯋꯥꯍꯪ ꯄꯨꯈꯠꯄꯤꯔꯛꯄ ꯃꯔꯨꯞ ꯑꯃꯅꯤ꯫ ꯇꯥꯁꯤ ꯃꯣꯅꯤꯀꯥ ꯏꯕꯣꯝꯆꯥ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯀꯤ ꯀꯔꯤ ꯃꯄꯥꯎ ꯇꯝꯕꯤꯔꯛꯂꯤꯕ? ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯑꯣꯖꯥꯕꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯣꯖꯥꯒꯤꯗꯃꯛ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯤ꯫ ꯑꯣꯖꯥ ꯉꯁꯤꯁꯨ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯔꯤ꯫ ꯑꯣꯖꯥ ꯆꯥꯛ ꯌꯦꯟꯁꯥꯡꯗ ꯁꯝ ꯌꯥꯎꯔꯝꯂꯕꯗꯤ ꯆꯥꯕ ꯐꯠꯇꯦ ꯅꯨꯃꯤꯠꯇꯨ ꯗꯥꯎ ꯌꯥꯗꯦ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯑꯣꯖꯥ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯎ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯍꯪ ꯑꯁꯤ ꯍꯪꯕꯤꯔꯛꯏ꯫ ꯏꯕꯣꯝꯆꯥꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯇꯔꯥꯝꯅ ꯑꯣꯛꯆꯔꯒ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯒꯤꯗꯤ ꯏꯕꯣꯝꯆꯥ ꯊꯣꯡ ꯊꯥꯛꯂꯤꯕ ꯃꯍꯥꯛ ꯑꯗꯨꯅꯁꯨ ꯏꯁꯣꯔꯗ ꯀꯠꯅꯅꯕꯒꯤꯗꯃꯛ ꯊꯣꯡꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯂꯨꯅ ꯊꯣꯡ ꯊꯥꯛꯄꯤꯕ ꯑꯗꯨꯒ ꯆꯥꯒꯗꯧꯔꯤꯕꯁꯤꯅꯁꯨ ꯆꯥꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯏꯁꯣꯔꯗ ꯀꯠꯄꯤꯔꯒ ꯆꯥꯕꯤꯕ ꯏꯁꯣꯔꯒꯤ ꯄ꯭ꯔꯁꯥꯗꯝ ꯐꯪꯖꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒ ꯆꯥꯔꯒꯗꯤ ꯀꯔꯤꯃꯠꯇ ꯗꯣꯁ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯔꯒ ꯀꯔꯤꯒꯨꯝꯕꯗ ꯁꯝ ꯌꯥꯎꯔꯨꯕꯒꯤ ꯍꯪꯒꯣꯏꯔꯒꯅ ꯆꯥꯕꯤꯔꯨꯔꯅꯨ ꯍꯪꯒꯣꯏꯅ ꯆꯥꯔꯒꯗꯤ ꯆꯥꯔꯤꯕꯗꯨ ꯃꯆꯤ ꯑꯣꯏꯔꯔꯣꯏ ꯍꯪꯒꯣꯏꯗ꯭ꯔꯒꯗꯤ ꯑꯗꯨꯃꯛ ꯆꯥꯕꯤꯔꯣ ꯀꯅꯥꯒꯤ ꯚꯒꯋꯥꯟꯒꯤ ꯄ꯭ꯔꯁꯥꯗꯝꯅꯤ ꯚꯒꯋꯥꯟꯒꯤ ꯅꯤꯔꯃꯜꯌ ꯎꯁꯤꯁꯇ ꯈꯨꯟꯖꯕꯅꯤ ꯍꯥꯏꯔꯒꯗꯤ ꯀꯔꯤꯝꯇ ꯗꯣꯁ ꯂꯩꯔꯣꯏꯗꯧꯔꯤꯅꯤ ꯑꯗꯨꯅ ꯗꯥꯎꯒꯤ ꯌꯥꯕ ꯌꯥꯗꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯊꯣꯏꯗꯣꯛꯅ ꯊꯦꯡꯅꯖꯗꯦ ꯁꯨꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯏꯕꯣꯝꯆꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯌꯦꯁꯄꯥꯜ ꯅꯣꯡꯊꯣꯝꯕꯝ ꯌꯦꯁꯄꯥꯜꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯩꯒ꯭ꯌꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯖꯔꯤ ꯃꯗꯨꯗꯤ ꯏꯪꯈꯣꯜꯗ ꯂꯥꯏ ꯂꯥꯠꯄꯒꯤ ꯃꯟꯗꯤꯔ ꯁꯥꯕꯒꯤ ꯑꯐꯕ ꯊꯥ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯔꯟꯖꯤꯠ ꯀꯛꯌꯥꯏꯅ ꯋꯥꯍꯪ ꯑꯁꯤ ꯍꯪꯕꯤꯔꯛꯄꯅꯤ꯫ ꯔꯟꯖꯤꯠ ꯀꯠꯌꯥꯏꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯋꯥꯐꯝꯁꯤꯒꯤꯗꯤ ꯏꯉꯦꯟ ꯊꯥꯗꯒꯤ ꯍꯤꯌꯥꯡꯒꯩ ꯊꯥ ꯐꯥꯎꯕꯒꯤ ꯃꯇꯝꯁꯤ ꯑꯐꯕ ꯃꯇꯝ ꯑꯣꯏꯗꯦ ꯃꯁꯤ ꯅꯠꯇꯕ ꯊꯥꯁꯤꯡꯗꯤ ꯑꯗꯨꯃꯛ ꯈꯨꯗꯣꯡ ꯆꯥꯕ ꯌꯦꯡꯂꯒ ꯁꯥꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯔꯟꯖꯤꯠꯀꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯁꯨꯕꯤꯇꯥ ꯃꯣꯏꯔꯥꯡꯊꯦꯝ ꯁꯨꯕꯤꯇꯥꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯣꯇꯤ ꯀꯣꯇꯤ ꯄ꯭ꯔꯅꯥꯝ ꯀꯠꯆꯔꯤ ꯑꯣꯖꯥ
ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜꯁꯤꯡꯒꯤ ꯐꯣꯇꯣ ꯌꯨꯝꯗ ꯊꯦꯠꯄ ꯐꯠꯇꯦ ꯍꯥꯏ꯫ ꯀꯔꯝꯕ ꯃꯐꯝꯗ ꯊꯝꯒꯗꯒꯦ? ꯑꯣꯖꯥ ꯈꯪꯖꯗꯕꯒꯤ ꯍꯪꯖꯕꯅꯤ, ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯎ꯫ ꯈꯨꯔꯨꯝꯖꯔꯤ ꯒꯨꯔꯨꯗꯦꯕ꯫ ꯑꯁꯨꯝꯅ ꯁꯣꯕꯤꯇꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯊꯥꯒꯠꯆꯔꯤ ꯁꯣꯕꯤꯇꯥ, ꯃꯃꯥꯡꯗ ꯊꯝꯖꯈ꯭ꯔꯕ ꯋꯥꯍꯪ ꯑꯣꯏꯕꯅ ꯔꯤꯄꯤꯠ ꯇꯧꯖꯔꯔꯣꯏ ꯍꯥꯏꯅ ꯄꯥꯎꯗꯝꯖꯒꯦ꯫ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕꯒꯤ ꯁꯄ꯭ꯂꯤꯃꯦꯟ ꯑꯣꯏꯅ ꯑꯃꯇꯪ ꯊꯝꯖꯒꯦ, ꯃꯗꯨꯗꯤ ꯁꯥꯎꯠ ꯋꯥꯜꯗ ꯊꯦꯠꯄꯤꯕ, ꯑꯗꯨꯒ ꯐꯦꯁꯤꯡ ꯅꯣꯔꯠ, ꯃꯃꯥꯏꯁꯤꯅ ꯑꯋꯥꯡ ꯑꯣꯟꯕꯤꯕ, ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯄꯤꯛꯆꯔ ꯐꯣꯇꯣ ꯍꯥꯏꯔꯤꯕ ꯁꯥꯎꯠ ꯋꯥꯜ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯊꯦꯠꯂꯤꯕ ꯐꯣꯇꯣꯁꯤꯒꯤ ꯃꯅꯥꯛ ꯅꯥꯛ ꯌꯦꯠ ꯑꯀꯣꯏꯕꯗ ꯑꯃꯠꯇ ꯊꯦꯠꯄꯤꯒꯅꯨ, ꯑꯇꯣꯞꯄ ꯗꯤꯔꯦꯛꯁꯟꯗ ꯑꯣꯏꯅ ꯊꯦꯠꯄꯤꯌꯨ꯫ ꯁꯨꯝ ꯑꯣꯏꯗꯅ ꯁꯣꯕꯤꯇꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ, ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯊꯝꯖꯈꯤꯕ ꯕ꯭ꯂꯣꯛ ꯑꯗꯨꯗ ꯆꯤꯡꯈꯠꯂꯒ ꯃꯁꯤꯒꯤ ꯑꯀꯨꯞꯄꯁꯨ ꯇꯥꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯄꯥꯎꯗꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯕꯟꯗꯅꯥ ꯂꯥꯏꯁ꯭ꯔꯝ꯫ ꯕꯟꯗꯅꯥꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒ꯭ꯌꯥꯕꯨ꯫ ꯁꯤꯒꯨꯝꯕ ꯏꯃꯣꯏꯅꯨ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯕꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯩ꯫ ꯑꯁꯨꯝꯅ ꯕꯟꯗꯅꯥꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯕꯟꯗꯅꯥ ꯂꯥꯏꯁ꯭ꯔꯝ ꯃꯦꯗꯥꯝꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕꯗ ꯀꯥꯟꯅꯒꯗꯕ ꯋꯥꯐꯝꯁꯤꯡ ꯊꯝꯖꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯃꯦꯗꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯌꯥꯏꯊꯤꯡꯕꯝ꯫ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯄꯥꯕꯨꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ 2001 ꯄꯣꯏꯅꯨꯒꯤ 22ꯅꯤ ꯄꯥꯟꯕ, ꯏꯔꯥꯏ ꯅꯨꯃꯤꯠ ꯄꯨꯡ 11:19ꯗ ꯄꯣꯛꯏ꯫ ꯑꯐ ꯐꯠꯇ ꯑꯃꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯔꯝꯗ ꯌꯦꯡꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ? ꯑꯌꯦꯡꯃꯜꯅ ꯀꯌꯥꯅꯣ ꯍꯥꯏꯕꯤꯔꯛꯑꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯒꯅꯤ ꯄꯥꯕꯨꯡꯕꯨ꯫ ꯑꯁꯨꯝꯅ ꯕꯤꯗ꯭ꯌꯥꯔꯥꯅꯤꯅ ꯄꯥꯕꯨꯡꯒꯤ ꯀꯨꯊꯤ ꯌꯦꯡꯕꯒꯤ ꯑꯀꯨꯞꯄꯒꯤ ꯃꯔꯣꯜ ꯍꯪꯕꯤꯔꯛꯏ꯫ ꯕꯤꯗ꯭ꯌꯥꯔꯥꯅꯤ, ꯆꯍꯤꯒꯤ ꯑꯣꯏꯕ ꯑꯐ ꯐꯠꯇ ꯆꯥꯎꯔꯥꯛꯄ ꯌꯦꯡꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯁꯤ ꯂꯨꯄꯥ 300, ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠꯇ ꯈꯔ ꯀꯨꯞꯅ ꯅꯩꯅꯔꯛꯄ, ꯂꯣꯏꯅꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯔꯤꯃꯦꯗꯤꯁꯅꯆꯤꯡꯕ ꯗꯤꯞꯂꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯅ ꯂꯨꯄꯥ 500 ꯁꯨꯃꯥꯏꯅ ꯊꯝꯖꯕꯅꯤ꯫ ꯇꯥꯟꯅꯁꯤ꯫ ꯊꯥꯒꯠꯆꯔꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ꯫ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯄꯦꯕꯝ ꯕꯤꯖꯦꯁꯣꯔꯤ ꯗꯦꯕꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯑꯗꯨꯗꯤ ꯑꯣꯖꯥꯒꯤ ꯂꯩꯐꯝ ꯈꯪꯖꯒꯦ ꯍꯥꯏꯕꯤꯔꯛꯎ꯫ ꯑꯁꯨꯝꯅ ꯄꯥꯕꯨꯡꯒꯤ ꯂꯩꯐꯝ ꯍꯪꯕꯤꯔꯛꯏ꯫ ꯄꯦꯕꯦꯁꯣꯔꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯤ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯊꯝꯖꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯄꯦꯕꯦꯁꯣꯔꯤꯒꯤ ꯇꯣꯞꯅ ꯊꯝꯕꯤꯔꯛꯂꯤꯕ ꯀꯛꯆꯤꯡ ꯇꯨꯔꯦꯜ ꯋꯥꯡꯃ ꯃꯥꯝꯗꯣꯞ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯄꯦꯕꯦꯁꯣꯔꯤꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯔꯥꯙꯤꯀꯥ ꯀꯣꯏꯖꯝ꯫ ꯔꯥꯙꯤꯀꯥꯒꯤ ꯋꯥꯍꯪ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯑꯩꯒ꯭ꯌꯥ ꯑꯋꯥꯡ ꯑꯣꯜꯂꯒ ꯑꯦꯜ ꯁꯦꯞ ꯌꯨꯝ ꯑꯃ ꯁꯥꯖꯒꯗꯧꯔꯤ꯫ ꯁ꯭ꯇꯤꯌꯔꯁꯦ ꯀꯗꯣꯝꯗ ꯑꯣꯜꯂꯒ ꯐꯒꯗꯧꯔꯤ? ꯑꯗꯨꯒ ꯑꯦꯜꯗꯨꯅ ꯑꯋꯥꯡꯂꯣꯝꯗ ꯇꯤꯡꯊꯣꯛꯑꯅꯤ, ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯋꯥꯡ ꯑꯣꯜꯂꯒ ꯂꯦꯞꯄꯗ ꯈꯨꯠ ꯌꯦꯠꯂꯣꯝꯗ ꯑꯦꯜꯒꯤ ꯁꯔꯨꯛꯇꯨ ꯑꯣꯏꯔꯛꯂꯅꯤ꯫ ꯑꯩꯒ꯭ꯌꯥꯅ ꯁ꯭ꯇꯤꯌꯔ ꯀꯦꯁꯁꯦ ꯀꯔꯣꯝꯗ ꯑꯣꯜꯂꯒ ꯐꯒꯅꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎ꯫ ꯑꯩꯒ꯭ꯌꯥꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯁꯨꯝꯅ ꯔꯥꯙꯤꯀꯥ ꯀꯣꯏꯖꯝꯅ ꯋꯥꯍꯪ ꯑꯁꯤ ꯄꯨꯈꯠꯄꯤꯔꯛꯏ꯫ ꯔꯥꯙꯤꯀꯥ, ꯁ꯭ꯇꯤꯌꯔ ꯀꯦꯁꯀꯤ ꯋꯥꯐꯝꯁꯤꯁꯨ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯊꯝꯖꯈ꯭ꯔꯦ꯫ ꯌꯨꯝꯒꯤ ꯁꯥꯎꯠ ꯅꯠꯇ꯭ꯔꯒꯅ ꯁꯥꯎꯠ ꯋꯦꯁ ꯅꯠꯇ꯭ꯔꯒꯅ ꯋꯦꯁ, ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯍꯥꯏꯕ ꯇꯥꯏ꯫ ꯍꯥꯏꯔꯤꯕ ꯗꯤꯔꯦꯛꯁꯟꯁꯤꯗ ꯊꯝꯕꯤꯔꯒ ꯀꯥꯕ ꯃꯇꯝꯗꯁꯨ ꯑꯃꯨꯛ ꯀ꯭ꯂꯣꯛ ꯋꯥꯏꯖ ꯑꯣꯏꯅ ꯀꯥꯕꯤꯕ, ꯑꯦꯟꯇꯤ ꯀ꯭ꯂꯣꯛ ꯋꯥꯏꯖ ꯇꯥꯍꯟꯕꯤꯗꯕ, ꯑꯗꯨꯒ ꯀꯥꯒꯗꯧꯔꯤꯕ ꯁ꯭ꯇꯦꯞ ꯑꯗꯨ ꯑꯣꯠ ꯅꯝꯕꯔ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯔꯥꯙꯤꯀꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯏꯕꯣꯝꯆꯥ ꯊꯤꯡꯕꯥꯏꯖꯝ꯫ ꯏꯕꯣꯝꯆꯥꯒꯤ ꯋꯥꯍꯪ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯁꯥꯙꯛ ꯀꯔꯃꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯈꯥꯎꯖꯩ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯝꯅ ꯇꯧꯅꯩ꯫ ꯃꯁꯤꯕꯨ ꯐꯠꯇꯕ ꯐꯜ ꯂꯩꯇꯕ꯭ꯔꯥ? ꯑꯗꯨꯒ ꯑꯐꯕꯅ ꯀꯔꯝꯅ ꯂꯩꯕ?
ꯈꯪꯖꯅꯤꯡꯉꯤ ꯑꯩꯒ꯭ꯌꯥꯕꯨ ꯑꯔꯣꯏꯕꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯝꯆꯥ ꯊꯤꯡꯕꯥꯏꯖꯝꯅ ꯋꯥꯍꯪ ꯑꯁꯤ ꯍꯪꯕꯤꯔꯛꯏ꯫ ꯗꯦꯕ ꯀꯔꯃꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯈꯥꯎꯌꯩ ꯂꯨꯍꯣꯡꯕ ꯃꯁꯤꯗ ꯏꯕꯣꯝꯆꯥ ꯊꯤꯡꯕꯥꯏꯖꯝ ꯑꯩꯈꯣꯏꯒꯤ ꯄꯤꯔꯨꯅꯅꯕ ꯃꯣꯠ ꯀꯩꯁꯨ ꯂꯩꯖꯗꯦ ꯁꯨꯝꯃꯣꯏꯗꯅ ꯄꯥꯎꯗꯝꯖꯒꯦ꯫ ꯃꯔꯝꯗꯤ ꯐꯔꯒꯅ ꯐꯔꯦ ꯐꯠꯇ꯭ꯔꯒꯅ ꯐꯠꯇ꯭ꯔꯦ ꯊꯣꯛ ꯇꯧꯁꯤꯟꯕ ꯍꯥꯏꯕꯗꯨꯗꯤ ꯊꯣꯛ ꯇꯧꯁꯤꯟꯕꯅꯤꯗꯅ ꯑꯁꯨꯝ ꯑꯣꯏꯗꯅ ꯏꯕꯣꯝꯆꯥ ꯊꯤꯡꯕꯥꯏꯖꯝꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯎꯃꯤꯂꯥ ꯌꯨꯝꯅꯥꯝ ꯎꯃꯤꯂꯥꯒꯤ ꯋꯥꯍꯪ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯄꯥꯕꯨꯡ, ꯑꯩꯒꯤ ꯌꯨꯝꯁꯦ ꯇꯨꯔꯦꯟꯒꯤ ꯏꯔꯩ ꯇꯥꯐꯝꯒ ꯒꯦꯠꯀ ꯃꯥꯌꯣꯛꯅꯩ꯫ ꯃꯁꯤꯒꯤ ꯐꯜ ꯍꯥꯏꯕꯤꯔꯛꯎ꯫ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡꯕꯨ꯫ ꯑꯁꯨꯝꯅ ꯎꯃꯤꯂꯥꯅ ꯍꯪꯕꯤꯔꯛꯏ꯫ ꯎꯔꯃꯤꯂꯥꯒꯤ ꯋꯥꯐꯝꯁꯤ ꯃꯐꯝꯗꯨ ꯌꯦꯡꯗꯅ ꯍꯥꯏꯕꯗ ꯈꯖꯤꯛ ꯂꯨꯒꯅꯤ ꯍꯥꯏꯕ ꯇꯥꯏ꯫ ꯗꯤꯔꯦꯛꯁꯟ ꯌꯦꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯐ ꯖꯔꯅꯤ ꯑꯗꯨ ꯃꯃꯥꯡꯊꯛꯇꯒꯤ ꯑꯐꯕ ꯑꯣꯏꯔꯒꯗꯤ ꯐꯒꯗꯣꯏꯅꯤ꯫ ꯑꯐꯕꯒꯤ ꯆꯥꯡꯅ ꯅꯦꯝꯂꯒꯗꯤ ꯗꯣꯁ ꯈꯔ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯡꯊꯛꯇꯒꯤ ꯂꯥꯛꯄ ꯈꯣꯡꯐꯝ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯗꯨꯗ ꯆꯥꯎꯈꯠꯄꯒꯤ ꯆꯥꯡꯁꯤꯅ ꯅꯦꯝꯅ ꯂꯩꯔꯝꯃꯒꯗꯤ ꯃꯗꯨ ꯑꯐꯕ ꯑꯣꯏꯔꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯃꯐꯝꯗꯨꯒꯤ ꯍꯥꯏꯔꯤꯕꯁꯤꯗ ꯃꯥꯒꯤ ꯑꯩꯒꯤ ꯒꯦꯠ ꯑꯗꯨꯗ ꯇꯨꯔꯦꯟꯒꯤ ꯏꯔꯩ ꯇꯥꯐꯝ ꯑꯣꯏ ꯍꯥꯏꯔꯤꯕꯁꯤ ꯒꯦꯠꯁꯤ ꯗꯥꯏꯔꯦꯛ ꯅꯣꯔꯠ ꯏꯁ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯗꯨ ꯕꯥꯁꯇꯨ ꯀꯝꯄꯥꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯑꯃꯁꯨ ꯆꯪꯏ꯫ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯀꯗꯣꯝ ꯊꯪꯕ ꯗꯤꯔꯦꯛꯁꯟꯗꯅꯣ ꯑꯩꯒꯤ ꯇꯥꯔꯤꯕ ꯒꯦꯠ ꯑꯃꯗꯤ ꯇꯨꯔꯦꯟꯁꯤꯒꯤ ꯐꯨꯔꯛꯏꯕ ꯍꯥꯏꯕꯅꯆꯤꯡꯕ ꯑꯀꯨꯞꯄ ꯈꯔ ꯅꯩꯅꯕ ꯑꯃ ꯆꯪꯏ꯫ ꯁꯨꯝꯃꯣꯏꯗꯅ ꯎꯔꯃꯤꯂꯥꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯎꯔꯃꯤꯂꯥ꯫ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯗꯣꯂꯤ ꯗꯦꯕꯤ꯫ ꯗꯣꯂꯤꯒꯤ ꯋꯥꯍꯪ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯑꯩꯒ꯭ꯌꯥꯕꯨ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ꯫ ꯑꯅꯧꯕ ꯆꯍꯤꯅ 2026ꯅ ꯂꯥꯛꯄꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯊꯥꯒꯠꯆꯔꯤ꯫ ꯑꯁꯨꯝꯅ ꯗꯣꯂꯤꯅ ꯊꯥꯒꯠꯄ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯗꯣꯂꯤꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯐꯤꯒꯥꯎ ꯁꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯗꯣꯂꯤꯒꯤꯁꯨ ꯑꯅꯧꯕ ꯆꯍꯤꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯁꯤꯗꯤ ꯚꯒꯋꯥꯟꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯁꯨꯝ ꯑꯣꯏꯗꯅ ꯗꯣꯂꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯗꯣꯂꯤ꯫ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯒꯨꯅꯄꯇꯤ ꯘꯔꯤ꯫ ꯒꯨꯅꯄꯇꯤꯒꯤ ꯋꯥꯍꯪ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯑꯣꯖꯥ, ꯇꯠꯅꯕꯗ ꯄꯣꯛꯄꯒꯤ ꯐꯠꯇꯕ ꯐꯣꯜ ꯂꯩꯕ꯭ꯔꯥ? ꯀꯔꯤ ꯇꯧꯔꯒ ꯀꯣꯛꯆꯒꯅꯤ? ꯑꯣꯖꯥ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯎ꯫ ꯑꯁꯨꯝꯅ ꯒꯨꯅꯄꯇꯤ ꯘꯔꯤꯅ ꯋꯥꯍꯪ ꯑꯁꯤ ꯍꯪꯕꯤꯔꯛꯏ꯫ ꯒꯨꯅꯄꯇꯤ, ꯍꯤꯔꯝ ꯑꯃꯈꯛꯇꯒꯤ ꯃꯇꯥꯡꯗ ꯄꯥꯎꯈꯨꯝ ꯄꯤꯖꯕ ꯉꯝꯖꯔꯣꯏ ꯍꯥꯏꯅ ꯊꯝꯖꯔꯤ꯫ ꯃꯔꯝꯗꯤ ꯇꯠꯅꯕꯗ ꯄꯣꯛꯈꯤꯕ ꯑꯐꯕꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯤ꯫ ꯑꯗꯨꯒ ꯇꯠꯅꯕꯗ ꯄꯣꯛꯄꯗꯒꯤ ꯐꯠꯇꯕ ꯃꯤꯁꯨ ꯀꯌా ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯏ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯔꯤꯕ ꯄꯨꯡꯐꯝ, ꯅꯛꯁꯦꯇ꯭ꯔ, ꯒ꯭ꯔꯍ, ꯖꯣꯛ, ꯀꯔꯟ, ꯅꯨꯃꯤꯠ, ꯊꯕꯥꯟ ꯃꯌꯥꯝ ꯑꯗꯨꯒꯤ ꯀꯝꯕꯥꯏꯅꯦꯁꯟ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯑꯃꯗꯤ ꯆꯪꯏ ꯍꯥꯏꯖꯕ ꯇꯥꯏ꯫ ꯍꯥꯏꯕꯗꯤ ꯃꯤꯁꯤ ꯇꯠꯅꯕꯒꯤ ꯋꯥꯐꯝꯒ ꯆꯞ ꯃꯥꯟꯅꯅ ꯅꯈꯦꯇ꯭ꯔ 18ꯁꯤꯒꯤ ꯃꯅꯨꯡꯗ ꯅꯈꯦꯇ꯭ꯔ ꯐꯠꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯈꯦꯇ꯭ꯔꯗ ꯄꯣꯛꯄ ꯃꯤꯁꯨ ꯑꯐꯕ ꯃꯌꯥꯝ ꯑꯃ, ꯅꯨꯃꯤꯠ 8ꯅꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯐꯠꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯨꯃꯤꯠꯇꯨꯗ ꯄꯣꯛꯄ ꯃꯤꯗꯁꯨ ꯑꯐꯕ ꯃꯌꯥꯝ ꯑꯃ, ꯐꯠꯇꯕꯁꯨ ꯃꯌꯥꯝ ꯑꯃ꯫ ꯑꯗꯨꯅ ꯑꯃꯈꯛꯇꯗ ꯅꯨꯃꯤꯠꯁꯤꯗ ꯄꯣꯛꯄ ꯐꯕ ꯐꯠꯇꯕ, ꯇꯠꯅꯕꯗ ꯄꯣꯛꯄ ꯐꯕ ꯐꯠꯇꯕ ꯍꯥꯏꯕꯗꯨꯒꯤ ꯑꯃꯃꯝ ꯑꯣꯏꯕ ꯑꯦꯅꯥꯂꯥꯏꯁꯤꯁꯇꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯅꯨꯃꯤꯠ, ꯊꯕꯥꯟ, ꯅꯈꯦꯇ꯭ꯔ, ꯖꯣꯛ, ꯀꯔꯟ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯄꯣꯛꯈꯤꯕ ꯄꯨꯡꯐꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕꯗꯨꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯛꯄ ꯀꯥꯟꯗ ꯃꯁꯤꯒꯤ ꯃꯤꯁꯤꯃꯗꯤ ꯐꯠꯇꯕ ꯅꯨꯃꯤꯠ, ꯇꯥꯔꯤꯛ, ꯄꯨꯡꯐꯝꯁꯤꯗ ꯄꯣꯛꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯅꯈꯦꯇ꯭ꯔ, ꯖꯣꯛ, ꯀꯔꯟ ꯃꯌꯥꯝꯁꯤꯗ ꯑꯐꯕ ꯄꯤꯔꯛꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯁꯤ ꯑꯐꯕꯒꯤ ꯃꯥꯏꯀꯩꯗ ꯍꯦꯟꯅ ꯆꯪꯉꯛꯀꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯒ꯭ꯔꯍ ꯇꯥꯔꯥꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯐꯝꯁꯤ ꯒ꯭ꯔꯍꯁꯤꯡꯗꯨꯅ ꯄꯤꯅꯔꯛꯄ ꯔꯦꯒꯤ ꯃꯑꯣꯡ ꯍꯥꯏꯗꯅ ꯂꯩꯕꯅꯤꯅ ꯇꯠꯅꯕ ꯈꯛꯇꯗ ꯑꯩꯈꯣꯏꯅ ꯋꯥꯐꯝꯁꯤ ꯏꯝꯐꯦꯁꯤꯁ ꯑꯩꯈꯣꯏꯒꯤ ꯃꯣꯠꯇꯗꯤ ꯄꯤꯅꯤꯡꯗꯦ꯫
नुमित खक्तदसु पीनिंगदे अमममतगी ओइबु वहंगी पाउखुमदा कोइदि थमजनिंगदे कम्बाइनेशनदा जेंगबना मदुगी मपुंग फाबा हाइबदु ओइ हाइदना अखोइना मोद पिजरी मरमदुना वफमसिदा अखोइगी मोद थमजब ngamjade सुमोदना गुणवतीगी मफमदा पौदमजरी मथंग लखचरीबा असिना जियोन सियोल वहंग अदुदी अनौबा चहीना लाकपदा आइग्यागी चैनल हेना मपुंग फाबा ओइरसनु मिथुन राशिगी मंत्र अमुक्ता हाइबिरओ आइग्या थागचरी असुमना जियोन सियोलना राशि मंत्र हंगबिरई जियोन सियोलगी अनौबा चहीगी याइफमंगोल पिनबिरकपा सिबु तराम ओक्सरी अदुगा अखोइगी माइकैदगी याइफमंगोल न्यू ईयर गिफ्ट ओइना मिथुन राशि की मंत्र से ओइना थमजरगे जियोन मिथुन राशि की मंत्र दी ओम श्रीम ऐं सौः ओम क्लीं कृष्णाय नमः अमुका हन्ना थमजगे ओम श्रीम ऐं सौः ओम क्लीं कृष्णाय नमः सुमोदना मिथुन राशि की मंत्र से बेदना थम्बिरमलिबा मयक असिमक जियोन की मफमदा अमुक्का सुहन्ना पौदमजरी हाइदिबा मंत्र से नीति की तुम्बा हुगलमदाइदा तरागा माथोइरक सोलगा हुगतपियु मसिना मंत्र सिना लेयेंगदा मपुंग फाना पक्लबा खंगबा मतमदुदि तुम्बा हुगलमदाइगी दुना नीति की ओइना सोंजरमगा अꯩꯒꯤ अरूबा थबक अमा हेक तौरमदाइ चलमदाइ मफम मतम हाइबदु लेतना मंत्र से निक्षिंगजबा हिरम खुदिंगमक्ता अफबा ओइ हाइबा वाफम सिमगसु मखा तामना थमजरी थागचरी जियोन मथंगदा लखचरीबा असिना थोहेनबागी वहाई पाथोकजरकलगे ओजाबु वहंग अमत्ता हंगजगे अꯩꯒꯤ युमफमसे अहानबदा कोम अमदी टॉयलेट ओइरमी हौजिकपुदी युम ओइना लेजरे मसी करिसु काइदब्रा आइग्यागी एडवाइस खरा पिबियु थाइनदी हमेंग अंगौबा थोक एसु हाइनै आइग्याबु खुरमजरी असुमना थोहेनबना वहंग असि हंगबिरई थोहेनबदा ताकपिरकलिबो वाफम से मफमदुदा लैरमबदगी ओइरकलिबा हाइबदी मफमदुदा लैरकपदगी ओइरकलिबा पुंसी खोंचत अदुगा ममांग मफमदुदा लेबिद्रिंगैदा ओइरंबा पुंसीगी खोंचत फिबम अदुगा खेनब करी उबीबगी हाइबदु अमुक्तंग येंगबियु शास्त्रगी मतुंग इनदी मफमदु शांति अमदी सुधोन तौबीबगी तंगाई फदब लई हाइब वाफम सिमदी थंबिरमी अदुबु हाइदिबा सुधोन अमदी शांति न सिंबसि ममांग तौबीरम लगदी फरे तौबी हौदब तारगदी मदुदगी अवाबा मखन मखा मौंग अमद नत्रगा अमगी तुरी इरी चेनबा अदुमक पी मरमदना थमजरिबो वाफम असिदा ममांग तौबी खरबरा तौबीदने हेक्ता साजिनबी खिबरा अदुगा चलिबा पुंसी खोंचसी साबा कयाम कुइरबगे हाइबन सिंबा मखा ताना अकुप्पा अमगा नैनबा अमदी दरकार ओइगनी हाइबा वाफम सिमतंग थोइहनबगी मफमदा पौदमजरी थागचरी अरोइबदा खुरुमजरकपा अमसुंग अनौबा चही 2026 ना लाकपदा नुंगाइबा याइफबा पाउजेल पिबिरकपा मंगोल पिबिरकपा चौखटपा ओइबियु हाइना थागतपिरकपसिंग पुन्ना पाथोकजरकलगे बचस्पति मयुम गौरी देवी मनीसंग लाइश्रम लोलीबला कैसाम तंफा फुरित साबम नीलकैना इंजी कंगबम मितु जोस RW लंचेनबा ओइनाम अंजना चिंग पवित्र हंजबम हेमोलता हैसनाम इरिखुनबी मंदाकिनी गुरुमयुम फैमिली डोरेन खुमंचा सुषमा हिदंगमयुम विद्यारानी मयाम असिना चैनल असिगिदमक नुंगाइबा याइफबा पाउजेल कयामा पिबिरई जयहनबा ब्रह्मगी यूट्यूब चैनल सिबु थवाई यावना ताबिरिबा अखोइगी पुकनिंग बु सौगत पिदुना थौरम सिगी थवाई हापिरिबा
ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯁꯤꯡꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯊꯥꯒꯠ ꯋꯥꯍꯩ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯄꯤꯒꯥꯎ ꯆꯥꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯃꯔꯨꯞꯁꯤꯡꯒꯤꯗꯃꯛ ꯁ꯭ꯔꯤ ꯚꯒꯋꯥꯟ ꯄꯔꯃꯦꯁ꯭ꯋꯔꯒꯤ ꯆꯔꯟꯗ ꯃꯪꯒꯣꯜ ꯄꯤꯅꯕ ꯊꯃꯣꯏ ꯁꯦꯡꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯔꯤ ओम ऐं क्लीं कृष्णाय ह्रीं गोविंदाय श्रीं गोपी जनबलवाय स्वाहा ओम नमः ngasigi디 wahang pukhatpirakhiba amadi tabiriba nungsiraba aikoigi yahenba brahmagi marupsingbu amukka suhana aroibasida khurumjari ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ